Ngaihaki mamangda kongbo usekon lai moriba manakta nokthongbam susil kobo mioi amagi yum maina chakhre hairi fire service laktuna mai kanbagi thabak chathakre hairi Sibrati pangthoklingai talakta kanagamba amana e-rickshaw laklaga gas cylinder thangkhre haina CCTV footage ama social media singda thaganarakle hand grenade thamjilame hairi Nambol police station gi manung sanba malom tulihal maning le kaida leiba soibam dines koba magi yumda ngarang midang sakhang daba singna hand grenade ama thamjilame hairi police gi phangba pauna hai sakhang daba singa duna ngarang midang pung 10 makhairom tabada hand grenade adu thamlambane soibam dines kwamana lalon bani hairi thodo adu gi paw hek phangba ga Nambol PS ki team amana sanction duna hand grenade adu asoyangam yaudana lauthokpa galoinana case ama lokatuna makhatana thijinbagi thabak sathari hairi CYO na Mauba Village Council ki chairman da ultimatum pikre hairi Mauba Village ki lamhen tu hen ba singna haukiba February 10 da thokiba thodo aduda hana ningthina plan tawraga matungda Chakhre Youth Organization CYO na ultimatum pisinkhre hairi Mauba Village Council ki chairman da ekiba cherol amda numit adugi thodo aduda Mauba khunge lamhen tu hen ba kharanga CPO ki lusingba singna ingtha tap thanabagi wari sanaba chalubane adu moinamak CPO ki president amasung mahaka sanminakiba mamanaba singda nauri nung amasung projectile sing sizinaduna landaki hairi thodo aduda CPO ki lusingba sing amasung volunteer sing phibam thira sogan khibadu yabangam loi oidiba phibam sida amasung engtapa nusi sanaba amasung amaga ikai khumnaba na laiminaba yanaba Mauba ki village chairman amasung siboi sangsan GBSC thodo adu thoganaba sinkibani haina Palladuna CPO ki lusingba singi mamangda laktuna khoromgadabani hairi masi lakiba February kulumda phawbugi manungda ultimatum asi thabak oina onthokadabani masi karigumba ikai khumnadaba tarabadi Chakhre Youth Organization na angami customary law da akaiba thohandanaba honagadabani hairi Imphal Dimapur lambi phawtok phawsin tawrabara haina phongdokrakre matam sangna sangthok sangsin yadana lairakhiba Imphal Dimapur lambi yauna atai lambi singsu sangthok sangsin yanaba thabak sing lokhatpa malabasu haujumaki oina lambi singasi akiba yaudra amadi yamna komna sangthok sangsin tawbugi moongdi udre haukiba 2023 gi May 3 da Churchandpur dagi horokpa irangi matungda Imphal Dimapur lambi da maitai singi gari sing amadi tampak ta pot puduna lakpa gari sing kangpokpi manungda mai thabana singba thodok sing laikhibaga loinana tampak lamda su Churchandpur da pot puduna lakpa gari sing mai thabagi thodok laikhibani masida natara tampak lomgi miyoi sing soiduna kangpokpi district lansin khibada amadi tampak amada lansin lakhiba miyoi sing mafam khangkhidabagi thodok sing laibaga loinana tampak lomgi maitai sing amadi singi lomgi kuki singi marakta lambi phawdok phawjil tawba yadana lairakibani handakta wai khemchana lusingba popular government lakraba matungda hongge thabak pugani hainariba cabinet minister Gomindas Konthaujamna Imphal Dimapur lambi da maitai driver sing gari thauduna chatpa haure haikibani panba yabadi haukiba sahi 2025 ki March 9 dagi hauna Union Home Minister Amit Shah na Imphal Dimapur lambi yauna Manipur gi lambi punamak tongan furup singi miyoi singna apanba laitana sathokkasin tawba yahalagani haina phongdokhibani adubu Union Home Minister gi wafam amadi instruction adudi thabak oina pangthokpa ngamkhidre amaromda state asigi miyam gi hingnabagi lambi oiriba National Highway 02 Imphal Dimapur lambi da kanglok khudimaki suna satpa yabagi phibam ohelaknaba thabak kana lokhatpa leirabasu isingda singnaba phibam da leiri pawgi lekhon singna hai National Highway 2 gi kangpokpi district gi manung chanba gamgi fai area da kuki singna asadawok sek tawduna maitai sing satpa thinglamba adudi hojikti leitre gamgi fai area da asadawok sek tawduna maitai sing satpa thinglamba adudi hanadagi lokthokibagi mathakta Chief Minister Yumnam Khemchana lusingba lengak lakpodagi amuka hena sigumba sathokasinda athingba pibagi thabak tawdanaba akanba thabak lokhatbagi phibamda leire hairi wafam amana Chief Minister Yumnam Khemchana lengakta kangpokpi district ki maroiba National Highway 2 lambi parengi Naga ta leiriba CSO sing amadi arm group singna thajaba thambaga loinana matam kharadi anobolenga asina kari taropage habidu yengbo oina matam kharadi kanamata karimata tawdanaba akan wafam thamnari hana palladuna pawgi lekhon singna hai wafam asimak suspension of operation su group amadi non su group singi marakta su paw phawnaduna bab tanaba amadi leire hari hana su minister oiduna lakhiba kangpokpi assembly constituency gi MLA nemsa kip genda deputy chief minister gi post pi kiba sinaso asiguma bab tanabagi phibam laknabagi maram oire haiba wafam pawgi lekhon sing asina thamlak
ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣ2 ꯀꯦꯑꯦꯁꯑꯣ ꯀꯥꯡꯄꯣꯛꯄꯤ ꯀꯨꯀꯤ ꯏꯟꯄꯤ ꯀꯥꯡꯄꯣꯛꯄꯤꯅꯆꯤꯡꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝ ꯈꯔ ꯌꯦꯡꯕ ꯑꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯋꯥ ꯉꯥꯡꯗꯅ ꯂꯩꯈꯤꯒꯗꯧꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯆꯞ ꯆꯥꯅꯗꯤ ꯈꯪꯕ ꯉꯝꯗꯕ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅꯍꯥꯟ ꯃꯈꯩ ꯆꯪꯂꯛꯇꯅ ꯂꯩꯔꯝꯕ प्रजाꯁꯤꯡ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯑꯃꯗꯤ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯆꯠꯈꯤꯕꯗ ꯃꯩꯇꯩ ꯑꯃꯠꯇꯅ ꯊꯣꯛꯂꯒ ꯆꯦꯛ ꯇꯧꯕ ꯑꯊꯤꯡꯕ ꯄꯤꯕ ꯑꯃꯗꯤ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯁꯨ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯏꯝꯐꯥꯜꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯗꯥꯏꯇ ꯂꯧꯒꯅꯤ ꯃꯈꯣꯏ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕ MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯔꯇꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯝꯕꯤꯗꯒꯤ ꯃꯩꯇꯩ MLA ꯑꯅꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯏꯝꯐꯥꯜꯒꯤ ꯇꯨꯂꯤꯍꯜ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯥꯌꯦꯡꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯊꯤꯟꯗꯣꯛꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ ꯋꯥꯏ ꯈꯦꯝꯆꯥꯟꯕꯨ ꯏꯝꯐꯥꯜꯒꯤ ꯂꯣꯛ ꯕꯥꯕꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ MLA ꯑꯅꯤ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦ ꯑꯃꯁꯨꯡ LM ꯈꯧꯇꯦ ꯃꯁꯥ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ओक्रम इबोबीना कांग्रेस प्रेसिडेंट की चार्ज लौख्रे वाफम अमता फोंदोखिदे फोटो नमगे हाइब फावबा याखिद्रबसु कांग्रेस बाबन द मी चोन तिनख्रे हाइरि फेब्रुवारी 12 2025 तगे 12 सुबह मणिपुर लेजिस्लेटिव असेंबली बु सस्पेंडेड एनिमेशन थमलगा थेंखा अनिरक्त था तरुक तरुक सांगदोक्तुना चनाहलकिबा प्रेसिडेंट रोल लेंगाकपो गवर्नमेंट ऑफ इंडिया न था सिगी मरिद लौथोक्लगा नुमित्तुदा बीजेपी ना लुसिंगबा मणिपुर गे अनौब लेगा अमा अमोहना सेमलकपगा पंथदना मथंगी नुमित्त पांगथोकिबा असेंबली असगी तरे सुबा मिफम नुमित मक्तदा AICC की माइकेदगी जनरल सेक्रेटरी KC वेणुगोपाल MP न थोरप सेरोल अमदा हानदगी कांग्रेस लेजिस्लेचर पार्टी की लीडर ओरखिबा हानगी चीफ मिनिस्टर ओक्रम इबोबीबु मणिपुर प्रदेश कांग्रेस कमिटी के प्रेसिडेंट ओइना खलखरबसु नहान फावबदा महाना फमसगी थबक थरमसिंग पूनबगीदमक चार्ज लौदना लेरखिबदो ngarayo pung 10 makharom tarakpada congress paban da pham asibu purakhiba MLA ke mega center dagi haunabi matung ina charge lawkhre oibu bina MPCC ki president oina charge lawragani haiba tabadagi ngarayo pung 10 rom tarakpada congress paban da changlubada oibu bi masaya na party sigi MLA manga mok charge lawnabagi thorom da saruk yaramkhe aduga party sigi tongan ba unit singda manadaba pham sing purakhiba yauna party ki member ke asu sona tilamba thengna ke charge lawbagi thorom adu pangthokadaba congress baban gi ka pitman badagi thangnaba मथकी फ्लोर दा काखलगा पार्टी सी मियो क्याना सरुग यादुना प्रेसिडेंट फंगी चार्ज लौखे अदुमोनमक चार्ज लौबगा मरी लेना अनौब प्रेसिडेंट ओ इबोबिना वाफम अमता फोंदोखिदे मसिगी मथक्ता फोटो लौनब होनबदसु अयाबा पिरखिदे हादे अदुमोनमक पार्टी सिगी मतम सांगना प्रेसिडेंट अमसुंग डिप्यूटी चीफ मिनिस्टर ओइरंबा गायखांगम यावना पार्टी सिगी एक्स मिनिस्टर एक्स MLA अमदी लुचिंग कयादी माइथों मका लामना थोरमसी याव लाखनखे गरांगे थोरमसी मरी लेना पार्टी सिगी मरोइब लुचिंग अमना फोंदोरकपदा मथंग सही 2027 न पांगथोकदौरिबा मिखलददे मणिपुर की मियावना पार्टी सिदे सेल असिगी लेगा कुसिनरकने हाबगे अचत पथाजब लेने हारखे मिटोप हाना खंदोक्तरबदी बोट खोंबा पुनमक अथुबदा लेपखदबने हाना JFD न फोंदोखरे लमदम असिदा मिटोपना लाल तारकलबा फावबा मिटोपसिंग असि हाना खंदोक्तना पॉलिटिक्स तौदुना बोट खोमलिबसिंग अथुबा मतमदा लेपकदबने करिगुमा बोट खोमबगी थबक चथरकलबदी मियांगबा पुंदुना मखोयगी मथक्ता अकनबा इहौ हौनबा सेम साबा लोइरे हाना कैंपेन फॉर जस्ट एंड फेयर डिलिमिटेशन JFD की कन्वेनर जितेंद्र निंगोमबना फोंदोरखरै वाफम असि JFD ना परिंगनायना चथरकपा सेंसस की मतांगदा खननैनबगी मिफम इमानुंग चन्ना ngarang kaksin district ki sugnu kaithel da leiba chengtam community hall da sugnu apunba mera paibilup amadi JFD ga khusam naduna chathakiba campaign da mahana phongdokhibane delimitation ki matang da wangang laduna Jitendra na makhata na hai balem ki oina mikok thibagi thaba asi leiba aduda leiriba mi gi maseng khangdoktuna chawkha thorang ki thaba paikhanaba mikok thibagi thabak chathadun lakle India da su 1981 da ki hauduna sahi tara khuding gi mikok thibagi thabak chathaduna lakle mikok thibagi थबस यामना फाब थबक ओरबसु लमदम असिगी मियामना थिंगलिबगी मरमदि लमदम असिदा कुमजा 1951 की मतुंग लाको मिटोप
ꯂꯨꯞꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯑꯃꯗꯤ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯆꯠꯅꯀꯥꯡꯂꯣꯟ ꯑꯃ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯕꯤꯅꯕ ꯍꯥꯏꯖꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ NRC ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯀꯥꯡꯂꯣꯟ ꯑꯃ ꯍꯦꯛ ꯆꯠꯅꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ ꯅꯤꯌꯝ ꯆꯨꯝꯅ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯊꯤꯡꯕ ꯂꯩꯇꯦ ꯀꯨꯝꯖꯥ 2001ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯅꯤꯌꯝ ꯀꯥꯏꯅ ꯃꯤꯀꯣꯛ ꯊꯤꯈꯤꯕꯅ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ 7ꯗ ꯃꯔꯝ ꯆꯥꯗꯅ ꯑꯉꯛꯄ ꯐꯪꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯦꯛꯁꯤꯗꯦꯟꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯏꯃꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯔꯛꯄꯗ ꯀꯨꯝꯕꯤ PSꯅ ꯀꯣꯜꯂꯤꯕ ꯏꯊꯥꯏ ꯈꯨꯅꯧꯗ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕꯒꯤꯗꯃꯛ ꯃꯈꯣꯡꯅ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯣꯏꯜ ꯇꯦꯡꯀꯔꯅ ꯇꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯁꯥꯗꯣꯛꯄꯝ ꯅꯤꯡꯉꯣꯜ ꯁꯂꯥꯝ ꯑꯣꯡꯕꯤ ꯅꯤꯔꯃꯂꯥ ꯆꯍꯤ 92 ꯃꯄꯨꯔꯣꯏꯕ S ꯔꯤꯁꯤꯀꯥꯟꯇꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯆꯦꯟꯅꯔꯤꯕ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯗꯨꯁꯨ ꯐꯥꯒꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯊꯧꯕꯥꯜ ꯄꯥꯕꯨ ꯕꯖꯥꯔ ꯃꯃꯥꯡꯗ ꯀꯥꯔ ꯑꯃꯅ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯤꯡꯗ ꯊꯣꯝꯖꯤꯟꯕꯗ ꯀꯥꯔꯗ ꯇꯣꯡꯂꯛꯄ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜꯗ ꯀꯃꯤꯁꯟꯅ ꯁꯥꯡꯇ꯭ꯔꯤꯛ ꯁꯥꯡꯅ ꯌꯦꯡꯂꯦ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯗ ꯀꯣꯔꯄꯣꯔꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯈꯤꯕ꯭ꯔꯥ ꯊꯤꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 6ꯇ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 2B ꯇꯝꯂꯤꯕ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯊꯝꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯄꯦꯔꯦꯟꯠ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠꯁ MCPCRꯅ ꯐꯪꯂꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯌꯔꯄꯔꯁꯟ ꯀꯩꯁꯥꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ ꯀꯃꯤꯁꯟꯒꯤ ꯑꯣꯔꯗꯔꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯕ ꯑꯃꯗꯤ ꯔꯥꯏꯠꯁ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯇꯨ ꯐ꯭ꯔꯤ ꯑꯦꯟड ꯀꯝꯄꯜꯁꯔꯤ ꯏꯖꯨꯀꯦꯁꯟ ꯑꯦꯛ 2009ꯒꯤ ꯁꯦꯛꯁꯟ 17ꯒꯤ ꯃꯈꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯣꯔꯄꯣꯔꯦꯜ ꯄꯅꯤꯁꯃꯦꯟꯠ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟꯠ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕꯒꯤ ꯄ꯭ꯔꯥꯏꯃꯥ ꯐꯦꯁꯤ ꯂꯩꯕ꯭ꯔꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇ꯭ꯔꯣꯃꯥ ꯃꯥꯌꯣꯛꯅꯍꯟꯕꯒꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯟꯐꯥꯏꯟꯃꯦꯟꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯑꯣꯔꯗꯔ ꯑꯁꯤꯗ ꯅꯥꯎꯔꯦꯝ ꯁꯨꯃꯥ ꯀꯧꯕꯤ ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯑꯃ ꯊꯥ 3ꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯃꯤꯁꯟꯗ ꯐꯥꯏꯜ ꯇꯧꯔꯛꯄ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯗꯗꯤ ꯑꯣꯖꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯏꯟꯚꯣꯜꯞꯃꯦꯟꯠ ꯇꯧꯏ ꯍꯥꯏꯕꯅ ꯐꯨꯜ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯀꯃꯤꯁꯟ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯟꯁꯄꯦꯛꯁꯟ ꯆꯠꯊꯈꯤ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯑꯃꯁꯨꯡ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯦꯐꯒꯥꯔꯗꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯨ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯁꯤ ꯆꯞ ꯆꯥꯕ ꯕꯣꯗꯤ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠꯁꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯠꯇ꯭ꯔꯒ ꯗꯤꯔꯦꯛꯁꯟꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥ 35ꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯗꯨꯅ ꯄꯤꯈꯤꯕ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯀꯣꯄꯤꯁꯤꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯦꯖꯨꯀꯦꯁꯟ ꯗꯤꯔꯦꯛꯇꯔ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯗꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯒꯣꯔꯥꯈꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 22 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯔꯨꯟ ꯅꯤꯁꯥꯠ ꯀꯧꯏ ꯒꯣꯔꯥꯈꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯅꯨꯌꯥ ꯈꯨꯟꯗꯒꯤꯅꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏꯈꯤ ꯑꯔꯨꯟ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯕꯗ ꯕꯤꯁꯥꯜ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯈꯤꯕꯅꯤ ꯃꯇꯨꯡꯗ ꯗꯦꯕꯦꯟꯗ꯭ꯔ ꯀꯧꯕ ꯑꯃ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5-6ꯀ ꯂꯣꯏꯅꯅ ꯕꯤꯁꯥꯜꯅ ꯑꯔꯨꯟꯕꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗ ꯄꯨꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯑꯔꯨꯟ BRD ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯦ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯄꯣꯜꯅ ꯅꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯇꯥꯞꯒꯔꯗ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑब्ꯗꯨꯜ ꯀꯥꯗꯤꯔ ꯖꯤꯂꯥꯅꯤꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯌꯨꯡꯂꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯄꯣꯜ ꯑꯃ ꯇꯦꯛꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯃꯊꯛꯇ ꯇꯥꯁꯤꯟꯕꯗꯒꯤ ꯅꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯔꯤ ꯑब्ꯗꯨꯜ ꯀꯥꯗꯤꯔ ꯑꯁꯤ ꯄ꯭ꯔꯇꯥꯞꯒꯔꯗ ꯗꯤꯁꯇ꯭ꯔꯤꯛ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯗꯁꯨ UPꯒꯤ ꯕꯂꯔꯥꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯜ ꯇꯦꯛꯊꯔꯛꯇꯨꯅ ꯅꯟꯕꯗꯒꯤ ꯆꯍꯤ 8ꯀꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ